असिनबा कया लेरुरबा मतुंगदा ngasi amuk punsi sel channel na makha tana puduna laksari khunusinggi Laanjen episode 10 amasung 11 episode 10 amasung 11 ani se punsin jabagi maramde tabi ribasingna minute changhanbira u haibiragi adubu tangkak oina larik asida khaiduk lamleba asidi teli maramaduna episode 10 amasung 11 ase punsin jaraga mayamda lanthok-sari khunusinggi Laanjen episode 10 amasung 11 Thaudoki mathang manaw kaidanaba aihak lalagi mayumda leihoriba aikhoigi imungi miyoi ahungi matangda kharadang idaba yadre mahak amasung Jabed Khana Ibhenbok amasung inaw anitga yumdu thadoktuna chatkhiba ikuikuidana Mangal Khan haiba amana lusingba pathan kangluk amanaso amuk hanna yumduda sanglakhi mahakna imung manungda namduna changlakpada lalagi imungi nupi makhaide hanagomna yumthakta potharami aduga piludi magi mamaga amasung sampa haibi makhoigi minai nupiduga makhoigi ka manungda thong thingjinduna leirami piringina hadu kadaida lei Mangal Khana lauraduna hanglami mabu puthorau aduga magi kanglukki atai miyoisingda pikhiba dandi adugumba mangonda su pige Nanthok-tuna siyanbagi upai udraduna pilugi mamado mapanda thoraklami amasung Mangal Khan-gi makhongda turaduna mangonda masagi mapunsi kanbinaba nijarami Nanggi nasanuparane mahakki kusu amuba masakto makoktagi makhong phawba thajadana yenglaga mahakna hairami mahak karamba miyoinu haibado aikhoi yenge Piludo Hauzik angakpa pizol seladuna haibadi khongrau asonba amasung furit asonba lidaduna kayastha angang amagi khori kholaga yekpa nokningba lai maladuna khong moja su uptana khongup su tongdana tupi su yaudana magi maithong amadi ngauna phajaraba kusu adu tangdi losinba ngamdana mapanda thoraklami nupa sidi aigi lingjum phawba yona wangdrina mahakki manaktuda lepladuna Mangal Khana hairami Nang sahi kaya sure mahakna khonjel yakna hanglami piludo kiba na masado thak thak niklami amasung paukum piba ngamdraduna mahak makhada yengduna leirami mamana makut lonaraduna khumjarami nahakki nanaisi sahi 13 dagi henjadri Khan Saheb dharmagi mingda magi mapunsi sidang kanbinaba nangonda nijari aingondadi nahakna tawningba thabak tawbiyo adubu nipa masa sitangdi kanbiyo asumna pilugi mamado mapi sadum sintharaduna magi makhongda amukka hanna tujarami pathandu hanjin magi thaujal nijarakpa dudadi thamoidu petharakle haugatlu nupi mahakna hai nupa masa sin nori amasung karisu khudong thiningai oiba phattaba tawroi haibase aihak ure nakoi animak aiga loinana lakadra Ningsingo, langkoina aiga loinana chathaudrabadi aigumna tawdaba minungsi khangdaba mi kaya ama leiribani lalagi yumsi tasengnamak lotpham ama oina leibada afaba mafam ama oiraktre aduna pilugi mamana Mangal Khan ga loinana chatpada yare maramaduna makoi mama masado champa ga loinana pathan ngaktana namna leiba leikai amada satkre mafamduda Mangal Khan gi mayumda makhoibu taramna okpikhi Mangal Khan se thamai yamna sengba nupani mirot singdubu mage mayumda purakpadagidi mahakna makhoida minungsi pumba utpirami mahakna pilubu Gulam Hussein haina anoba ming ama thonbire aduga mage mamaduna Gulam Hussein gi mama haina adum khangnarakle champadi champa oina adumak leijare mahakti Rajput laisabi oirakpanina karisu waningai leite Pilu amasung mahakki mamado Mangal Khana ngak senbiduna leirakle makhoigi tungi kari oikhiba haibado aikhoina Lala Ramjimal gi mayum thadoklamlaba matung tha kaya gi matungda khanglakpa natana mamangdadi khangkhide aikhoigi yaiphanabagi damakta aikhoisi Europe masani haibasi kaukthok sabataki British singna sakti amukka hanna pairakkhigani khandaba taki Kristan gi laisu aikhoi gi laini haiba phawba kauhanba tangai phadaba oirakhi
ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯁꯤꯡꯅꯤ ꯍꯥꯏꯅ ꯊꯥꯖꯅ ꯂꯩꯕ ꯇꯥꯈꯤ꯫ ꯀꯣꯊꯤꯋꯥꯂꯤꯅ ꯑꯩꯈꯣꯏꯕꯨ ꯀꯂꯃꯥ ꯇꯝꯕꯤꯒꯦ ꯇꯣꯏꯅ ꯍꯥꯏ, ꯑꯗꯨꯕꯨ ꯏꯃꯥꯅ ꯃꯗꯨꯗꯤ ꯍꯥꯟꯅ ꯈꯪꯂꯦ ꯍꯥꯏꯅ ꯈꯥꯝꯈꯤ꯫ ꯑꯆꯨꯝꯕꯃꯛꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝ ꯑꯇꯩꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯐꯤ ꯏꯔꯣꯜꯁꯤꯡꯁꯤ ꯃꯣꯠꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯠꯇꯁꯨ ꯂꯩꯖꯗꯦ ꯍꯥꯏꯅ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯠꯆꯥꯔꯤꯕ ꯐꯤꯔꯣꯜ ꯍꯥꯏꯕꯕꯨ ꯁꯨꯞꯅꯗꯒꯤ ꯂꯥꯂꯥ ꯔꯥꯝꯖꯤꯃꯜꯒꯤ ꯃꯌꯨꯝꯗꯒꯤ ꯂꯧꯔꯛꯄ ꯈꯔꯗꯨꯗꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯖꯥꯕꯦꯗꯀꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ 8 ꯁꯨꯔꯛꯄꯗꯨꯗ ꯃꯍꯥꯛꯅꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯪꯂꯛꯄ ꯃꯥꯜꯂꯤ꯫ "ꯃꯥꯔꯤꯌꯝ," ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯑꯩꯒꯤ ꯌꯨꯝꯗ ꯑꯁꯤꯒꯨꯝꯕ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏ ꯄꯥꯏꯖꯃꯥ ꯁꯦꯠꯂꯨ꯫ ꯑꯩꯍꯥꯛꯀꯤ ꯀꯔꯝꯕ ꯄꯥꯝꯕꯩ ꯂꯩꯖꯗꯨꯅ ꯄꯥꯏꯖꯃꯥ ꯇꯨꯒꯗꯧꯔꯤꯕꯅꯣ?" ꯏꯃꯥꯅ ꯍꯪꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯖꯥꯕꯦꯗꯅ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯒ ꯑꯃꯨꯕꯗ ꯑꯔꯪꯕ ꯀꯥꯅ ꯐꯖꯔꯕ ꯐꯤ ꯈꯔ ꯂꯩꯔꯨꯗꯨꯅ ꯄꯨꯔꯛꯂꯒ ꯏꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯏꯃꯥꯅ ꯐꯤꯁꯤꯡꯗꯨ ꯌꯥꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯥꯏꯖꯃꯥ ꯇꯨꯕꯤꯔꯝꯃꯤ꯫ ꯐꯨꯔꯤꯠ ꯑꯆꯣꯟꯕꯒꯤ ꯀꯨꯔꯇꯥꯒ ꯀꯣꯛ ꯀꯨꯞꯅꯕ ꯐꯤ ꯃꯆꯥ ꯗꯨꯄꯠꯇꯥꯁꯨ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯠꯀ ꯑꯩꯒꯅ ꯇꯨꯕ ꯇꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯈꯥꯟꯒꯤ ꯕꯦꯒꯝꯗꯣ ꯏꯃꯥꯅ ꯐꯖꯅ ꯐꯤ ꯌꯥꯠꯄ ꯍꯩꯕꯗꯨꯗ ꯑꯃꯁꯨꯡ ꯑꯅꯤꯠꯀ ꯑꯩꯒꯅ ꯌꯦꯇꯨꯝꯅ ꯇꯨꯕ ꯇꯥꯏꯕꯗꯨ ꯎꯕꯗ ꯄꯨꯝꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯐꯤꯔꯣꯜꯁꯤꯡ ꯍꯣꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯏꯃꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯏꯔꯨꯖꯔꯛꯇꯕ ꯊꯥ ꯑꯃꯔꯣꯝ ꯁꯨꯔꯝꯂꯒꯅꯤ, ꯃꯔꯝꯗꯤ ꯂꯥꯂꯥꯒꯤ ꯌꯨꯝꯒꯤ ꯑꯅꯛꯄꯗ ꯏꯁꯤꯡ ꯐꯪꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯕꯨꯗꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜꯗ ꯏꯔꯨꯖꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯄꯥꯟꯗ ꯆꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈꯤ꯫ ꯖꯥꯕꯦꯗ ꯈꯥꯟꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯃꯛꯇꯗ ꯒꯨꯍꯥ ꯑꯃ ꯂꯩꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯏꯪꯕ ꯏꯁꯤꯡꯅ ꯏꯔꯨꯖꯕ ꯁꯣꯏꯗꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯏꯃꯥꯅ ꯌꯨꯝꯗꯨꯒꯤ ꯁꯝ ꯀꯛꯄꯒꯤ ꯊꯕꯛ ꯇꯧꯕꯤ ꯖꯦꯕꯥꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯏꯁꯤꯡ ꯁꯣꯛꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯏꯔꯨꯖꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯃꯜ ꯑꯣꯏꯅ ꯄꯩꯁꯥ 4 ꯃꯤ ꯑꯃꯒꯤ ꯄꯩꯁꯥ ꯑꯃꯃꯝꯒꯤ ꯆꯥꯡꯗ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯕꯥꯟꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯀꯥꯟꯅꯕ ꯈꯔ ꯐꯪꯖꯒꯗꯕꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯃꯥꯡꯗ ꯀꯥꯡꯊꯣꯜ ꯈꯔꯅ ꯀꯥ ꯃꯆꯥ ꯑꯃꯗꯧꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯗ ꯄꯔꯗꯥꯗꯧꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯡꯅ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯀꯣꯊꯤꯋꯥꯂꯤꯁꯨ ꯑꯩꯈꯣꯏ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯏꯔꯨꯖꯒꯗꯧꯔꯤ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯃꯛ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖꯕꯒꯤ ꯑꯉꯛꯄ ꯃꯇꯧꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 2ꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯨ ꯅꯥꯟꯕꯒꯤ ꯋꯥꯐꯝꯗ ꯌꯦꯡꯂꯨꯔꯒ ꯀꯥꯎꯕ ꯌꯥꯔꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯀꯣꯊꯤꯋꯥꯂꯤꯅ ꯃꯈꯨꯠꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖꯕꯗ ꯏꯁꯤꯡ ꯍꯩꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯃꯥꯅ ꯀꯟꯅ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯥꯛꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯐꯤ ꯊꯣꯡꯗꯅ ꯂꯩꯕ ꯃꯇꯝꯗ ꯃꯤ ꯑꯇꯩ ꯎꯍꯟꯅꯗꯦ, ꯅꯨꯄꯤ ꯃꯁꯦꯟ ꯐꯥꯎꯕ ꯎꯍꯟꯅꯗꯦ, ꯑꯗꯨꯒ ꯀꯣꯊꯤꯋꯥꯂꯤꯗ ꯑꯃꯨꯛ ꯋꯥꯍꯜꯂꯨꯕꯒꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯀꯣꯊꯤꯋꯥꯂꯤꯗꯣ ꯉꯛꯂꯝꯃꯤ꯫ "ꯑꯗꯨꯕꯨ ꯅꯈꯣꯏ ꯀꯔꯝ ꯇꯧꯅ ꯑꯁꯦꯡꯕ ꯏꯔꯨꯖꯕ ꯄꯥꯡꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯁꯦꯡꯗꯣꯛꯀꯅꯤ?" ꯃꯍꯥꯛꯅ ꯌꯦꯠꯂꯝꯃꯤ꯫ "ꯌꯥꯝꯗ꯭ꯔꯕꯗ ꯏꯁꯤꯡ ꯈꯨꯖꯥꯏ 3ꯗꯒꯤ ꯇꯥꯗꯅ ꯅꯊꯛꯇ ꯀꯅꯥꯅ ꯍꯩꯊꯕꯤꯒꯅꯤ?" ꯏꯃꯥꯁꯨ ꯄꯥꯎꯈꯨꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀꯂꯃꯥ ꯈꯪꯏ, ꯑꯗꯨꯅ ꯏꯔꯨꯖꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯔꯣꯏꯕ ꯏꯁꯤꯡ ꯈꯨꯖꯥꯏ 3ꯗꯣ ꯃꯇꯝꯗꯨꯗ ꯁꯨꯀꯥꯎ ꯀꯥꯎꯅꯔꯣꯏ꯫ ꯑꯁꯨꯝꯅ ꯆꯪꯉꯛꯅꯕ ꯃꯌꯥꯝꯗꯣ ꯀꯣꯛꯍꯜꯂꯒ ꯒꯨꯍꯥꯒꯤ ꯑꯔꯨꯕ ꯏꯁꯤꯡꯅ ꯏꯔꯨꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯆꯞ ꯆꯥꯖꯔꯕ ꯑꯅꯧꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯦꯠꯆꯤꯟꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯝ ꯄꯨꯜꯂꯝꯕꯁꯤꯡꯗꯨ ꯀꯪꯍꯟꯅꯕ ꯁꯝꯕꯨꯜ ꯊꯣꯛꯅꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯗꯛꯇꯨꯃꯛꯇꯗ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ "ꯑꯁꯤꯒꯨꯝꯕ ꯐꯖꯔꯕ ꯁꯥꯡꯂꯕ ꯁꯝꯁꯤꯡꯁꯦ ꯑꯩꯒꯤ ꯑꯈꯣꯏꯕ ꯁꯝꯁꯤꯡꯗ ꯌꯦꯡꯂꯒꯗꯤ ꯑꯩꯒꯤ ꯁꯝꯁꯤꯡꯗꯤ ꯌꯥꯝꯅ ꯁꯥꯡꯕꯗꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯃꯛꯄꯨ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯕꯒꯨꯝꯅꯗꯤ
खोइबा समनि मदुगी फजरबा खुदखोई गुंगरवाला दुदसु पुमलांग हेक लांगनरमे इमागा इबेन बोकदी तसिंगबमक मसम फजबी ngaktani इबेन बोकीदी खोंगी खुनिंग यौना सांगी इमागिना खुउगी मखा खरा हेंथना सांगी अनित की मसमदी अईगी गुमना ख्वांग फाउबदमक सांगी अदुबु यामना यामी अदुना बेनी लोलकपा मतमददी अनोइबा नुपी अमगी पाम्बो मुक चावी अखोइना अखोइगी समसिंग कंगहलिंगैदा नुपीसिंगदुदी मया उमसिनबा कावबा मखै येंगदुना लैनै अखोइना मखोइदा ताकपिरमे इमागी मपामगी इमुंगदुदी सम सांगबगीदमक अमसुंग सम यामबगीदमकता ममिंग चटलिबनी अखोइसु असुक यामबा समसिंगसे थाव तैनबा होनबदा अवाबा अदुम मवोय अदुगा खान बेगमना अखोइदा करम्बा थाव सिजिनबगे हंगलमी अखोइदी युबी थाव सिजिनै हाइना इमाना खुमी अदुना असुक यामबा युबी थावदे कदाइदगी फंगदगे खंगनरमदे अदुदगिदे खान बेगमना पैसा अमा पीरदुना जेबानदा कैथेलदगी थाव अहिंगबा लैरुनबा हाइरमे महाकना कनानो अमदा फजरबा सामु मयाना साबा समजेत मचा अमा लौरुनबा थाखी इबेन बोकना हौगलदुना इमागी मसमदो थाव तैबिरी समजेत हातपीरी इमानसु आइगी अमसुंग अनित की सम सेम साबी इबेन बोकी समसु सेम साबी मथंगी अयुक्तदी अखोइगी वारंबदुसु खरा कोकले अमसुंग हक्सांगसु तेखतले अखोइ लोइनमक फी मरोल अनिसुबा अमा तुबगी थबकता जिल्लामे अखोइना मदो अयाम्बा पठान नुपीसिंगना चयोल अमगी मनुंगदा हेक हेक इरुजबा नुमित मथंगी इराइगी इरुजबा लोइबगा सेतननबनी पुंग तरा ताब मतमदा जावेद खाना सरफराज खान कौबा महाकी नुपीगी मतई थोकनबा नुपा अमा कोइरकबदो ओक्लमी नुपा से पुलिस की थबकता कंस्टेबल ओइबनी अदुगा लालहौ थोरखिबा मतमदुदा थबक्तगी युमदा पोथादुना लैरबनी मतमदुगी सनबी अमा ओइना महाकी मसादा कुलाई ओइना थांगसांग पिस्तौल सुरी अमसुंग डबल बैरल नोंमै अमा यावरी महाकना जावेद खानगा थोंग मयादा हेक थेंगनबदुदा महाक हरावबना मसादो मफम मरांग खंगदना हरावबा मालमे नंबु युमसिदा फिरिंगी खरा पुरकलगा थमराने जावेद महाकना हंखिबनी नंबु मखोइदो आइंगोंदा उनिंगद्राने नंगसु मखोइबु उनबा यागनी जावेदना खुमी अदुगा अइहाकना फजबबु पामजबदुगिसु थागतलंबगी खुदोंचाबदुसु फंगनीदना मखुत्तो पिस्तौलदा थमलदुना मकोई मरांग सोमलबा ममाइदुदा अकीबा पोखहलदुना सरफराज खानदो बेरेंदादा चंगलक्लमे खान बेगमदुना फमलंबदगी लेखलदुना मंगोंदा सलाम तवी अइखोइसु माना तौबगुम सलाम तवी महाक सरपाई अमगी मथक्ता फमथरमे नोंमैगी मखोक गुंडादो लैबाकता ताहल्लगा मखुत नामना नोंमै मसादो पाइरदुना लैबा पठान अयामबना पामजबा मवोंग मतौदो उल्लमे मखोई फिरिंगिसिंग असिननिने लैकाइसिदा असुक यामना मथुम मरांग हवल्लिबसे महाकना मबुक नुंगी वादो मखोल थोकना हाइखी जावेद खानदो इमुंग मनुंगदा चंगखी अदुगा इमाना अखोइगे महुत सिल्लदुना वा हाइखी अखोइनबु करी मथुम मरांग हवल्लबगेने महाकना हाइखिबनी अखोइदे लाइरख्रबनी पाम्बैसु लैजद्रबा मीसिंगनी अदुम ओइनमक मियामसिना ngangnaribadi nangdi imungsida nacha nupigi nupa thiba laklibani hai maduda Javed Khan asu yaduna mabu luhonggadori malene karigino nakoina phakrabi nupi asida otlaribasibo महाकना खान बेगमदा मखुत थिंदुना ताकलगा हाइखिबनी इमादो मसिक मयादा येइदुना nganglakpaduda यामनदी साउनिंगलबनी अदुबो मागी असाउबसिंगदो नमथरगा तपना इंगना मंगोंदा पाउखुम पीखी करीनो नंगना हाइरिबसिबो तादा नंगसु तसेंगना खंगलिबनी मदुदी अइखोइसु युमसिदा नमदुना पुसिनबिरखिबा नतलमद्रगदी सुक्संगसु चंगलकलमलोय अइखोइना थौजाल कया फंगजदुना
ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯌꯨꯝꯗꯨꯗꯒꯤ ꯖꯥꯕꯦꯗ ꯈꯥꯟꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯅꯕ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟꯒꯤꯗꯃꯛꯇꯤ ꯊꯥꯒꯠꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯍꯥꯛꯀ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯅꯣꯃꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩꯅ ꯈꯟꯅꯕ ꯉꯝꯂꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨ ꯐꯪꯅꯅꯕ ꯁꯛꯇꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯛꯇꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯀꯥꯏꯁꯤꯗ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯗꯤ ꯃꯁꯤꯃꯛꯅꯤ꯫ ꯁꯔꯐꯔꯥꯖ ꯈꯥꯟꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯖꯥꯕꯦꯗꯅ ꯅꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡꯁꯤꯅ ꯈꯥꯟ ꯕꯦꯒꯝꯕꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕꯗꯨꯒꯤ ꯗꯥꯏ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯏꯃꯥꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯈꯥꯟ ꯕꯦꯒꯝꯕꯨ ꯑꯋꯥꯕꯗꯒꯤ ꯀꯟꯅꯕ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ꯫ ꯖꯥꯕꯦꯗꯇꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕ ꯇꯥꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯅ ꯁꯨꯛꯇꯣꯛꯂꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯇꯥꯗꯥ, ꯐꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯁꯤꯗ ꯍꯪꯂꯤꯕꯁꯤꯡꯁꯦ ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯤꯅꯣ? ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯌꯨꯝꯗ ꯍꯨꯔꯥꯟꯗꯨꯅ ꯆꯪꯂꯛꯄꯗꯧꯅ ꯂꯣꯏꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯄꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯑꯩꯅ ꯄꯨꯒꯗꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯐꯈ꯭ꯔꯕꯤ ꯅꯨꯄꯤꯁꯤꯗ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤꯕꯣ? ꯁꯔꯐꯔꯥꯖ ꯈꯥꯟꯅ ꯍꯪꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯪꯕ ꯊꯧꯗꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯐꯕ ꯃꯤꯡꯆꯠ ꯄꯨꯝꯕ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯀꯅꯥꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯖꯥꯕꯦꯗꯅ ꯊꯕꯥꯛꯇ ꯃꯄꯥꯝꯕꯣꯝ ꯑꯅꯤꯗꯨ ꯄꯨꯜꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯨꯝꯃꯤ, ꯑꯕꯗꯨꯜ ꯔꯣꯕꯅ ꯑꯩꯍꯥꯛꯄꯨ ꯅꯨꯄꯤꯁꯤꯡꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯃꯉꯛ ꯀꯛꯊꯠꯅꯕ ꯃꯐꯝꯁꯤꯗ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯁꯦ ꯃꯨꯠꯈꯤꯕ ꯌꯥꯅꯕ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯒꯤ ꯌꯨꯝꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯒꯤ ꯃꯊꯧ ꯂꯩꯇꯦ꯫ ꯖꯥꯕꯦꯗꯅ ꯁꯔꯐꯔꯥꯖ ꯈꯥꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯞ ꯂꯦꯞꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯗꯨꯜ ꯔꯣꯕꯅ ꯑꯁꯤꯡꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯏꯃꯨꯡꯁꯤꯡꯒꯤ ꯊꯧꯑꯣꯡ ꯊꯧꯔꯝꯁꯤꯡꯗ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯌꯦꯡꯁꯤꯜꯂꯝꯒꯗꯕꯅꯤ꯫ ꯑꯩꯍꯥꯛ ꯃꯍꯥꯛꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯀꯥꯕꯤꯜ ꯃꯥꯁꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯕꯒꯤꯗꯃꯛ ꯑꯄꯪꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯧꯅꯤꯡꯕꯇ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯌꯥꯕ ꯉꯝꯂꯔꯣꯏ꯫ ꯁꯥꯎꯅꯔꯕ ꯄꯊꯥꯟ ꯑꯅꯤꯗꯨ ꯈꯨꯠ ꯊꯣꯛꯅꯔꯝꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯕꯝꯗ ꯇꯥꯔꯝꯂꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯃꯔꯛ ꯑꯃꯨꯛꯀꯁꯨ ꯊꯠꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯉꯛꯁꯤꯡ ꯀꯛꯊꯠꯄꯒꯤ ꯋꯥꯐꯝ ꯑꯣꯏꯔꯕꯗꯤ, ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯑꯉꯝꯕ ꯍꯥꯏꯕꯗꯨꯅꯤ ꯈꯥꯟ ꯁꯥꯍꯦꯕ, ꯑꯩꯈꯣꯏꯅ ꯊꯤꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯁꯤꯕꯁꯤ ꯑꯜꯂꯥꯍꯅ ꯄꯥꯝꯂꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯃꯛ ꯑꯣꯏꯅꯁꯨ ꯀꯩꯗꯧꯕꯒꯦ? ꯑꯗꯨꯃꯛꯄꯨ ꯊꯧꯖꯥꯜ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ, ꯃꯗꯨꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯖꯔꯤ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯌꯨ, ꯑꯀꯥꯛꯄꯗꯤ ꯊꯝꯕꯤꯒꯅꯨ꯫ ꯅꯈꯣꯏꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯈꯛꯇꯪ ꯍꯥꯠꯄꯗꯨꯃꯗꯤ ꯑꯩꯍꯥꯛ ꯌꯥꯕ ꯉꯝꯂꯣꯏ꯫ ꯁꯔꯐꯔꯥꯖ ꯈꯥꯟꯗꯨ ꯏꯃꯥꯒꯤ ꯃꯊꯧꯅꯥ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯅꯤꯁꯤꯅ ꯊꯃꯣꯏꯗꯨ ꯊꯣꯠꯊꯔꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯑꯇꯩꯅ ꯇꯧꯕꯒꯨꯝ ꯏꯃꯥꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯦ꯫ ꯅꯪꯒꯤ ꯑꯜꯂꯥꯍꯗ ꯊꯥꯖꯕꯁꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯊꯧꯅꯥꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯐꯔꯦ, ꯑꯩꯍꯥꯛ ꯊꯕꯛꯁꯤꯗ ꯁꯨꯛꯌꯥꯎ ꯌꯥꯎꯔꯔꯣꯏ꯫ ꯑꯄꯪꯕꯒꯨꯝꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯏꯪꯕ ꯇꯞꯄ ꯋꯥꯍꯩꯅ ꯑꯁꯥꯎꯕ ꯄꯨꯝꯕꯁꯨ ꯃꯥꯡꯈꯤꯕ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯖꯥꯕꯦꯗ ꯈꯥꯟꯅ ꯍꯥꯏꯈꯤ, ꯅꯍꯥꯛꯁꯨ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯪꯊꯔꯔꯣꯏꯗ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁꯥꯒꯩ ꯅꯥꯇꯩꯒꯤꯗꯃꯛꯇ ꯅꯁꯥꯒꯤ ꯊꯃꯣꯏꯗ ꯍꯨ ꯆꯦꯜꯍꯟꯒꯗꯧꯔꯤꯕꯗꯨꯕꯣ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤꯅꯦ꯫ ꯔꯁꯀꯤꯟ ꯕꯣꯟꯅ ꯏꯪꯂꯤꯁ ꯂꯣꯟꯗ A Flight of Pigeons ꯍꯥꯏꯅ ꯏꯕ ꯅꯣꯕꯦꯜ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯁꯟꯖꯦꯟꯕꯝ ꯚꯥꯅꯨꯃꯇꯤ ꯗꯦꯕꯤꯅ
khunusinggi Laanjen haina handokpiba novel asigi episode 10 amasung 11 animakpu tabikiba kudingmakpu Punsi channel na thagatpa phongdoksari. Hairiba novel asi handokpagi damakta 2007 da Sahitya Academy Translation Award fangkraba hajarba novel asidagi pothaba oina kanaba kaya lawminari. Matungdasu kanaba video kaya puduna mayamgi mafamda khusinajaba ngamjaba oijage hairiba wafamsiga loinana ngasigi damaktadi mayamdagi kainanaba mikuptu lawjari mathangda amuk hana unarasi.